Manipur da thokliba irang asi center ga amato ina thabak tawduna warasil purangna bahonari irang asiga mari leinana maram chadana tampakte ihau tawduna irang sagat piganu haina chief minister na miyamda appeal tawkhre. Malem gi leba kayada honglakliba geopolitical gi ahongba asiga iroinana Manipur gi geopolitics ki mayola sisu achumba maikei da puhauna bahotna bachangi haina amzu gi president Bijoy Kakching Tabam na phongdokre. Amasung constitution na piriba X singi manungdai isagi hak mapung fana fangbang amdraba amadi isagi furupta sokhan bathoklabadi madu semtokpagi matam yaure haina social activist Maheshwar Thaunauzam na phongdokre.